NewtV leader Keisham Meghachanda Kanta Saban Da Chathhuna Mapham Adugi Phibam Yengsinkhre Paumisingda mahakna fongdokladuna hai sarkarna santi puraknabagi yamna clear oiba road map ama piba ngamdabasi laibak thibani kari numita santi purakadage hanjilakadage amadi tangdu leitana leigedege haina hangbada sarkarna amata khumde maramaduna Sarkar asi laibada mathau taribra haina hanglatuna lamdam asigi praja singi punsi amadi lanthung ngak libra haiki maramaduna sarkar asina ngamloidaba oirabadi resign tobana fai moral responsibility law natragadi manipur asi tumba tare mutpa tare haina fongdoki hauja mafam khudimakse sarkarna Santi laene haibaga hekta pungja kharagi matungda yummai hekta tharakpase masi sarkar sigi yamne clear oiba adagi transparent oiba masi santi porgna nabagi road map amase piba ngamdaba siamna laibak thibani Congress party na hangi amasung civil society organization sing hangi lekai singi relief camp da leriba parja singna IDP singna hangi Karamba Kanda Santi Hanjal Hangedege, Tangdu Leitana Legedege, Karamba Kanda Masigi Sarkarna, Yamna transparent Weba, Policy ama, planning ama, Masigi Santi Prognerba, Masi Pigedege, have Sarkar the Hang with the Sarkan Amta Kundi. I don't know, Maram Kanda see a queen Yamna Wariba say, Sarkar Silla with the Mathau Taribra. Adegi Sarkar Sina Lebaksi, Parzasing Sing Mak Ibra. Landa Masigi, Lantung Mak Ibra. Lamdam asigi parja singi punsi nga ibra haiba simade achauba question ama si nunti hangduna laireba aduna sarkar sina ngamoidabo oragadi pungja sidagi resign tawna fayaba moral responsibility lawaba accountability oyaloba responsibility lawaba masi lawba ngamoidarwadi masi popular government ni miyamgi lengakni hairga sumlaiba simade akhoi mioi khara khakna sum sanara kanda tawriba posimadi manipur se tum batare mut batare manipur kai batare ngasi akhoi na pami basidi santi hanjalakna bo hona bada akhoi kaya sahi ahum se kaya yamna wana patiently khang ba yaba khanga kanda izat mange mioi basingi leader singi dignity handale MLA singi artha thondre lengak kanala tholi lengak sin tholi ne already hauzik sida sahi ahungi matungda mu nongna mai jalakpa nongna migi life punsi mangakpa community khudingmaki nagagi muksiba kuki gi muksiba maitai gi muksiba asum one after another sum lairagadi sarkar gi responsibility se kai da leikeba sarkar gi accountability se kai da leikeba sarkar gi transparency se kai da leikeba aduna hangi bai koine ikai de laiwa parja miyamna hangba political parties in hangba hangi bai koine ikai re ngasi hauzik leima khong mamang chingmang sidai sida kanto sabal gi manak sai sida thoiba se sarkar na magi yumai chakhibagi compensation dubudi sarkar gi responsibility ni pigane aba pibam thoeba masigi compensation piba yum ano wasaba du nateba parasing na pami basi yum amuk mai chahan khiba haibasina violence lepna nabagi Laiba Butamada Santi Langana Khaliba Parasingna Masi Amuk Hena Yamna Waring Weba Hena Muk Lanji Hengalhaning Bagi Butama Parasingam Pole community Kudimakta Udamona Arbadangasi Parasing Amuk Fight the restless one Naga Singi Parasing Siba they get Amuki Siba Nasi Akoi Parapuno Magna coming in the website Masiki Sarkan low river road say Central government role, state government role. Say, masi, I quite a kangbangam the role of Malay. Sahi Ahunzi Kangandri Niko, government Sina. Masi, dividing the rule policy Sina Sum Sataraganda, I quite possessing Wahali Basi Madam Karigino. Nagaki Muksiba, Ukigi Muksiba, Maitegi Muksiba. Kayam Queen Masiki role, see, Dramasiki am Queen, Loki get a game. Nasi, Quinasi Lima Kongi. Singmang sida lakwa kanto sabal gi sida akoina lakwa sida masi akoina government da tur program ama lauraga lakna bo hotna basida ngongma ahead one day ahead ngongma wali ngai da akoi gi tur program da di nimi